Hi everyone, welcome back to my channel. Mayam akhoi chumgi awathabi pambi se kwa panbudi pale ado ma se angu ba ta ye ba kwa kari kino khangde mayam kari tawraga phani mayam su khangba ta di haibi ro takpi ro hoi kari tawraga phani aina sumaina angu ba ta san ba se aduga mayam asigi leisina MacLeod na so haina bani yam phajabani asisina inamda tada namba satli ado inamda se changa banina leisi su satpa haure mayam moro kang base kwa ujikse samdhoga ise nusa da phangge ta wini nusa leini ngai da ujikti inamda su changa banina khara nganna nusa leida phawdradi kwa mamjalakpana hale ujik matamdadi inamda sinda ado ujikse ngahak asiga khara isiga hapagane machumse khara tahangige adoga miyam asina ngani akhoigi kainoni Kandala ngani abakwa sise bazar dei leira gane asum kaino asiga ngahak tingna thammine abakwa makuse koki doini ado ngase phajana tawna semgini mamana ngahak tingna thamwaina thammini aduga mayam ichanupa se ko hanamra se masa khara nungaiti aba dunane homo bitik dei hedak se lauraga ichanupa se pijaini aba kwa mase jikse nga su semba hore mamana nga se semini aba do Kandala sidi maku sidi khara pikpani nane ado loi paithoye na hairi bane ado aisu ji morok se hana phaurugi ge machumta loirabanina ado ai mathakta karini abako mathakta na phajana tawna nungsa do phubanina kwa mathakta oina phauba lae ado nungsa si ju kanna sari ingang sing ju kanna fil sigane kanna sanari moisu mayam nusa sabana mathakta inamda change adu isu nusa di sari ujik mayam nga sisu semba loirame mamana aduga ayujik se masala se totle jainghanga thongba tani toli se ado ayujik se ngoba hogalage asigi haijang sidi Kandala oina thongnani mayam Kandala thongdoi se alu ga matar ga ne adai moroga chaubi se asisiga dwegi akhoi salgom do adusu hapna punna dum thongjandoi ni anaki Kandala thongba se aduga mayam kuire bako Kandala thongba se chadaba ado ngasi se bazar dagi adum Kandala thanga banina Kandala se oina thonge mayam haijang thongbasu loisale akhoi ujik charani mayam ko ichanupagi tamakta ina chaubri se ko gajor ga matar ga hapaga thongbiri ni abako tonganna ne ado mase chawaina yadri se ngu mayam loi tosan naka mamai daga tosan naka tawdi se chada naka se kaisum chade ma kari tawdoi ba khangde mayam se mam cha tho chi se kitang charo se kitang chak chawa yadre mayam akhoi chega mu nare ine manoida meeting jawba lai ni akhoi meeting jawba lai ni akhoi senda cha nung lon na khotna mayam gi honari mayam chana belani akhoi thabak ni adu akhoi jikse ko ine manoida meeting tawdori aina ne ine man asu lawai na akhoi se meeting jawba su lai ni abakwa
Ado mayam ko ngasigi meeting sidi eikhoi umagi meeting ni abako Kanada kari ohengani hainane adugi meeting tawrambani Sain thao. Asomdadi tawruraba. Ha? Video tawruraba asomda. Hao masa. Ikai chai da. Se. mayam akhoi jikse meeting tawbasu loisale ado ngasigidi video se ko matang sidal sanjarage mathangda muk thengnarasi mayam bye bye